People's Alliance for Peace and Progress Manipur PAPPM na Prime Minister gi Manipur Khongchatpu Taramna Okpaga Loinana Makki leadership Amasung Shanti Leiba APUNBA AMADI CHAOKHTPA India AMAGI MITYENGBU PAPPM na THAJABA THAMMI HAINA PHONGDORAKLI Mamangdasu kayarak thamkhibagum PAPPM na Manipur da tangdu leitaba hanjilaknaba warol sing Prime Minister da thamlakli illegal immigrants sing crackdown tauba poppy cultivation amasung drug trafficking marufang na muthatpa reserve amasung protected forest singbu ngak senba amasung tokhaiba political agenda sing thengnabani palliba warol sing asina manipur da khundaminari ba phurup singi marakta santi leina hingminnabada maru oiba tanatana india gi national sovereignty amasung security ngak senbadasu maru oi maramaduna prime minister na mahakna laklingida matik chaba khongthang sing lokhatpaga loinana manipur government na drug muthatnaba honariba environment kanna hotnariba amasung Manipur gi culture amadi heritage yokhatnaba hotnariba sida mapangal kankhat hanaba warol sing PAPPM gi president khudek piduna thadorakpa chirol asida taksili